Indo-Myanmar border की मफम अनिदा कोकी कोलाई पाइबसना तोंगान तोंगान मतमदा border fencing kaktakkibi thadoksinga adubu haktheng nana yangsinaba India lenga ke Ministry of Home Affairs ki border management ki secretary Dr. Rajendra Kumar Manipur lakre impact news phangma pauda Rajendra Kumar sing rang Imphal yorklaba batung ngasi ayuk more gi dabak Imphal thadokhe ma ki khongchar asida ahan boina matam kharagi mamangda Tenopol district ki More police station konba border pillar number 77 manakta laiba sam rifles camp manakta yungba border pillar ki yot makhong tara manga kaktakkibaka kaktakkhiba mafam yauna Tenopol district ki tongan tona mafam da sathariba border fencing ki thabak yangsin gani makha tarakpada Indo-Myanmar border pillar number 67 amde 68 kilo na mafam amasu wariba Chandel district ki manung sanba Molsam police station konba Sangfol village ke area da makhong jungbal wariba fencing sarptagi meter sam yang khaitik sanirom oigeda basar kaktat lamba adso yangsin gani hairi Panbay abdi thas ke ani ahing nongyai de ko ki khulai pai pasna border pillar number 67 amde 68 kilo na mafam wariba Sangfol village ke area da fencing kaktat lamba ki thadok ase Molsam police station so case am lokat pat lai khrabani hadok ase ki matha de impact news yaw tonga tona media sunga pau yongnarak padagi Muhammad da hana ngak selaba 17 asan rifles ki mathakta hojik BS ke head of personnel sing deploy tokre amon the impact news area adu dagi phang pau bi matungina ngasi dagi naminini mukhi mamangda district administration Sandel gi team amasu fencing kaktalam ni mafam adu da yangsin balaklam de hairi adubu hojik phawi koina kaktalam ba fencing adu amkhana yungkhat palaitri hairi